ꯌꯥꯏꯐꯔꯦ ꯉꯁꯤ ꯍꯩꯆꯛ ꯃꯂꯦꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 3118 ꯃꯁꯤꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯌꯥꯏꯐꯔꯕ ꯑꯩꯈꯣꯏꯒꯤ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯄꯨꯡꯐꯝ ꯂꯣꯏꯁꯤꯜꯂꯛꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡꯐꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯃꯟ ꯌꯦꯅꯤꯡꯄꯤꯕ ꯑꯩꯍꯥꯛꯅ ꯈꯨꯃꯟ ꯏꯌꯨꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯆꯍꯤ ꯑꯅꯧꯕ ꯃꯂꯦꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 3118 ꯑꯁꯤꯒꯤ ꯃꯌꯥꯡꯒꯤ ꯁꯣꯛꯇ ꯁꯣꯛ 2015 ꯑꯁꯤꯒꯤ ꯃꯁꯤꯗꯩꯁꯤꯗ ꯃꯂꯦꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 3118 ꯒꯤ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥꯏꯄꯨꯒꯤ ꯏꯁꯤꯡ ꯍꯩꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯊꯣꯛꯂꯛꯑꯦ꯫ ꯃꯔꯝꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯃꯂꯦꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 3118 ꯑꯁꯤꯒꯤ ꯀꯨꯝ ꯇꯝꯈꯤꯕ ꯂꯥꯏ ꯑꯁꯤ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈꯤꯕꯗꯨ ꯊꯥꯡꯖꯤꯡ ꯂꯥꯏꯗ ꯀꯨꯝ ꯇꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯀꯨꯝ ꯇꯝꯃꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯂꯦꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 3118 ꯊꯥ ꯑꯃ ꯆꯩꯆꯠ 19 ꯁꯣꯛꯇ ꯁꯣꯛ 2215 ꯊꯥ ꯑꯃ ꯇꯥꯡ 30 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 11:13 ꯄꯨꯡ 11:11 ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯃꯁꯤꯁꯤꯗ ꯀꯨꯝ ꯇꯝꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯆꯍꯤ ꯑꯅꯧꯕ ꯃꯂꯦꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 3118 ꯑꯁꯤꯒꯤ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥꯏꯄꯨ ꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯍꯩꯒꯅꯤ꯫ ꯃꯁꯤꯅꯤꯀꯣ ꯊꯕꯥꯟꯅ ꯅꯤꯅꯤ ꯄꯥꯟꯕ ꯃꯁꯤꯅꯤ꯫ ꯑꯗꯨꯅ ꯂꯣꯏꯁꯪꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯄꯨꯟ ꯂꯣꯏꯁꯪ ꯑꯗꯨꯅ ꯃꯁꯤꯗ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥꯏꯄꯨ ꯏꯁꯤꯡ ꯍꯩꯕꯤꯒꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯍꯟꯗꯛ ꯆꯍꯤꯗ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯀꯨꯝ ꯇꯝꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯏꯁꯤꯡꯁꯤ ꯃꯔꯥꯡ ꯀꯥꯏꯕꯒꯤ ꯐꯤꯕꯝꯁꯤꯃꯗꯤ ꯃꯁꯤ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅꯁꯨ ꯂꯥꯎꯊꯣꯛꯆꯈ꯭ꯔꯦ꯫ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯀꯨꯝ ꯇꯝꯒꯅꯤ, ꯏꯁꯤꯡ ꯂꯤꯛꯀꯅꯤ, ꯀꯨꯝ ꯀꯥꯡꯒꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯉꯁꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥꯏꯄꯨ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯍꯩꯕꯤꯒꯗꯕ꯫ ꯑꯗꯨꯅ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥꯏꯄꯨ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯩꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯣꯏꯔꯦꯜ ꯂꯝꯗꯝꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯕꯤꯔꯤꯕ ꯃꯣꯡ ꯃꯨꯁꯂꯤꯝ ꯁꯅꯥ ꯁꯪꯒꯥꯏꯗ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥꯏꯄꯨ ꯏꯁꯤꯡꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯍꯩꯕꯤꯒꯗꯕꯅꯤ ꯍꯟꯗꯛ ꯆꯍꯤ ꯑꯅꯧꯕꯁꯤꯒꯤꯗꯤ꯫ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯅꯣꯡ ꯍꯩꯆꯛ ꯑꯍꯥꯟꯕꯒꯤ ꯃꯇꯝꯗꯒꯤ ꯆꯠꯊꯔꯛꯄ ꯑꯗꯨꯒꯨꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯤꯇꯩ ꯄꯣꯏꯔꯦꯜ ꯂꯝꯗꯝꯒꯤ ꯑꯁꯦꯡꯕ ꯆꯠꯅ ꯀꯥꯡꯂꯣꯟꯅꯤ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥꯏꯄꯨ ꯏꯁꯤꯡ ꯍꯩꯕ ꯃꯁꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯁꯤꯗ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥꯏꯄꯨ ꯏꯁꯤꯡ ꯍꯩꯕꯁꯤ ꯃꯤꯇꯩ ꯃꯆꯥ ꯈꯛꯇꯪꯅ ꯍꯩꯒꯗꯕꯅꯤ꯫ ꯃꯁꯤꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯅꯠꯇꯕ ꯑꯃꯅ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥꯏꯄꯨ ꯏꯁꯤꯡ ꯍꯩꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯇꯦ ꯁꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯁꯤꯗ ꯃꯁꯤ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥꯏꯄꯨ ꯏꯁꯤꯡ ꯍꯩꯕꯁꯤ ꯆꯞ ꯆꯥꯕ ꯃꯤꯇꯩ ꯀꯣꯟꯁꯦꯡ ꯑꯣꯏꯕꯅ ꯍꯩꯕꯤꯒꯅꯤ꯫ ꯂꯥꯏꯕꯛꯇ ꯃꯥꯂꯦꯝ ꯂꯩꯁꯥ ꯂꯧꯕ ꯏꯃꯨꯡ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯨꯟ ꯂꯩꯀꯥꯏ ꯂꯩꯕꯥꯛꯅ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥꯏꯄꯨ ꯏꯁꯤꯡ ꯍꯩꯕꯤꯒꯅꯤ ꯃꯁꯤꯅꯤ꯫ ꯌꯥꯏꯐꯔꯦ꯫